Wakal Loksing YouTube channel bu yengbiriba amadi tabiriba khwai pumnongmapu ahanba maktada Wakal Loksing YouTube channel gi maikaidagi taramna okjabaga loinana ikoknona ikaikomnabasu uchari. Pikliba angangsingna smartphone paibana tungda thohalakpa yaba khudongthibasing. Adomgi yumda leiba angangsing aduna yumda leiba matamda cellphone paiduna leiba ubra. Makhoina cellphone aduda wari sanaduna matam kayam yamna manghanbage. Makhoina asumna tauba asi nahaki pukningda phatte haina khandra. Nakan amaromda ngasidi mobile phone asi malem pumbagi oina paksanna sijinnariba yamnamak tangai phadraba posak ama oirabani. Masi phuri khawda natraga khongawgi pocketa haptuna pubada khudong charaba mini computer gumlaba amani. Mini computer gumlaba khara standard oiraba smartphone gi matengna aikhoina tauningba pumba tauba yare. Adubu masigumba khudong chaba sing asina haugalakliba naharol singda yamna sathina sokhalli. Masida natana chahi nauriba pikliba angang singdasu sokningai gi machak kaya ama oiri. Hiram masigi matangda ngasi Wakal Loksing YouTube channel na mayangi mafamda thamjari. Karigumba Wakal Loksing YouTube channel gi video asina ahanba oina yengbiba oirabadi Wakal Loksing YouTube channel asibu subscribe tawbiyu loinana bell icon su all da thambiyu maramdi mathangi video thagalakpa matamda notification oina laknabagi damak Wakal Loksing YouTube channel asibu support tawbibo oina video asida like nambiyu loinana video asibu songi imung manung amadi maru mapang singda share tawbiyu. Ngasigi haugalakliba angang mirol asidi radio frequency environment marakta mapung pharaklibani. Asi miyoi bagi sanglaba puwarida mamangda amukta thokhidriba anauba amani. Mobile phone na thadokliba radiance asina ka hena angang singda yamna sokhalli. Ahanbada hakchang nungaihandaba. Mamangi chahi singda cell phone gi radiance na aikhoi miyoi bada sokningai oibra haiduna thijinduna lakhibani. Masigi matangda American Medical Association na mapung oina dai lauduna pangthokhiba thijinbagi report amagi matung inna pikliba angangsingna mobile phone sijinnabana ohellakpa yaba hakchang nungaitabagi phibamsing adu mayamna thamjari. Pikliba angangsingna mobile phone kuina paiduna sanaba asina angangsing adugi brain amasung nakongda nahallakpa yabagi oithokpa chauna lei. Haibadi angang aduna mobile phone kuina paiduna leptana yengba tarabadi angang adugi mit amasung nakongda khudong thiba thohalaktuna anaba ama ohellakpa yai haibani. World Health Organization WHO nasu mayek sengna phongdokhre madudi cell phone gi radiance asina miyoibada cancer na halakpa yabagi oithokpa yamna chauna lei haina. Aduga pikliba angangsingna asigumba phatraba radiance asi chupsinbagi changsu amukka hena wanglibani. Mayai wairapna chauraba angang haibadi adult amadagi pikliba angang amada asigumba phattaba radiance asina brain da chada humpu hena haibadi 60% hena sokhalli. Aduga pikliba angang amagi brain na asigumba radiance asi mapung phagalakliba miyoi amagi saruk ani hengatna chupsinba ngami. Maram aduna makhoigi brain da tissue da amasung saruda asigumba phatraba radiance ki chang asi yamna wangna changsinkrabadi tungda cancer na halakpa yabagi oithokpa chang wangna lei. Scientist singna thijinkiba amagi matung inna pikliba angang amana cell phone natraga electronic ki posak ama hektabu minute anidagi hena sijinnarabadi mapung marai pharaba miyoi amana pung ama sijinnabada sokpagi changda sokhalli hairi. Makhoina makhatana phongdorakpagi matung inna mobile phone dagi thorakpa radio wave na pikliba angang singi brain asuki matik sokhalli. Masina maram oiraga angang aduna mahai masing tambagi lambida chauna akaiba thohallakpa phawba yai hairi. Ani subada academic atmosphere da sohallakpa. Pikliba angang singna mobile phone da yauriba game singda thawai yauduna maduda ngauduna laikhraba amadi phone gi khudhangda makhoigi maru mapang singa wari sanaduna laikhrabadi
ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯒꯗꯕ ꯃꯇꯝꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯁꯤꯅ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯏ꯫ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯀꯌꯥ ꯇꯧꯅꯤꯡꯕꯒꯤ ꯆꯥꯎꯔꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯛꯏ꯫ ꯑꯍꯨꯝꯁꯨꯕꯗ, ꯐꯠꯇꯕ ꯍꯩꯅꯕꯤꯒꯤ ꯃꯔꯨ ꯍꯨꯜꯂꯛꯄ꯫ ꯑꯉꯥꯡꯁꯤꯡꯅ ꯐꯣꯟ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯈꯤꯕꯅ ꯃꯈꯣꯏꯗ ꯐꯠꯇꯕ ꯍꯩꯅꯕꯤꯒꯤ ꯃꯔꯨ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯍꯩꯅꯕꯤꯒꯤ ꯏꯍꯨꯜ ꯇꯝꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯛꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯊꯛꯇꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯄꯟꯖꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯍꯩꯅꯕꯤꯒꯤ ꯃꯔꯨ ꯏꯍꯨꯜ ꯇꯝꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯄꯤꯛꯆꯔ ꯑꯃꯗꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯂꯥꯛꯍꯜꯂꯛꯏ꯫ ꯐꯠꯇꯕ ꯍꯩꯅꯕꯤꯒꯤ ꯃꯔꯨ ꯍꯨꯟꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯒꯨꯝꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯍꯟꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯃꯒꯤ ꯐꯣꯟꯗ ꯌꯦꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯣꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯃꯥꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯧꯁꯤꯟꯕ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯪꯕ ꯉꯝꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯑꯃꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜꯗ ꯊꯝꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯕꯨ ꯁꯦꯚ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯁꯣꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯇꯣꯄꯤꯛ ꯂꯩꯔꯕꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ WhatsApp ꯒ꯭ꯔꯨꯞ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ WhatsApp ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯕꯤꯌꯨ꯫